Tungan mafum kayada lairiba relief camp gi inmate singna lengakta makhoi bu karamba matamda mayumda hanjilangani hanglakli amoromda hayeng 3rd May 2025 asida kuki taba mafum kayada separation day program pangthongnaba sem saba loikre hairi relief camp da lairiba inmate singna makhoi bu ok yokpadawna yokpiraga thambiriba karigino sahi ani phajilaklaba lanasi loisindana makhoi bu mayumda hanjilandriba karigino haiduna thamoi sokpa paudam sing thamlakli Eikhoibu Yumda Halanbiro kadano ngambal sarkarna ju ngamde kadano to bakam dorisibo Eikhoibu ok yokpogum thambase Eikhoi yamna nuaijade ani mamang 2023 May gi tangan dagi dong siba kaya mayong na lagena to na si hoba sahi ani phajara ko se lagena ra mi kem si sarkarna khoi sa sa loibadong na ok loibadong na hawai khara bijara cheng chak khara bijare ra ga lai tamhali mena ngang jing ji ma thong marang khang da ga private school da tamba ju phang ge government da paktam tamera ga chen phajara tamban ma ju ngom de ko yam wa na ngasi bok te le liba yumda lei ju phang de mayam na mayumda nuai na kumhai harau kumai phiong mayam lakpa da harau na ri ba khoi de ma du mayam da amta phang da ngasi bok sire li kem ji da kayang wa na le li sarkar na ju bi da badong na tawi kayang koi na khoi bu li kem ji da thambi ga dori ba no ba yumda chaninge khoi ju ta hi ani phajala le yum thadok lagi ba je kayang koi na sumaina lei doi no ba li kem ji da mi gi di mayum ma kai nuai sa da na mayum hingo lei da paisa masa na tan da masa gi pocket ta gi char ga nuai na le akhoi gi mi na thakpi ba mi na arem ba bi ja ba du char ga kayang koi na sumaina wa na hingo hai ba no ba india sarkar na Kashmir da tholi ba irang di putak ta loisan na ba mayam chang na hon na bi akhoi manipur da thoi ba sidinga sibo kanam ta na yengjan bi da ba dong na tawi akhoi bu kayang kum na sumai na lei handori ba no sarkar nam tang miyeng chang bi re ra ga pyar julai akhoi bu khara yum da pusan di ga dra har ga kana na su han yeng bi de sahi ani phajal le hayeng di pura sahi ani mapung phar ba ne amu kayang koi ni sahi ga lai gu hai ba no ba khoi na sumai na yang ware akhoi je sumai na lai ba je yum da la chani nge akhoi ju yum da isa ga iram da lai ba du pa ne Lili kingi aku bagasi da koi lai ba ya Ware Eikhoibu Yumda Halanbiro kadano ngambal sarkarna ju ngamde kadano to bakam dorisibo central government na ngamgadra ju ngamde tha mari mala chu jalale piar la phadiga Eikhoibu kari moksu tawba ngambi je kaya khoi na sumai na Eikhoibu lai wai ba no Eikhoibu Yumda Halanbiro khoi ji saninge yumda lai ninge ya Ware lili kem da lai ba Adu wana lili kem da awaba kaya khangduna leirakpa asida ngasi pawbada ngasi gi pali da lengakna yengsin bi da ba amadi Eikhoibu Eikhoigi yumda hanjilanbagi wakhalon amata utaba ase Eikhoi aduki matik thamoi sokna nungai te maramdi hojik piar thamlabasu adu mangaire Eikhoibu kanana su ngasi pawba yengsin bi dana lili kem sida awaba kaya khangduna Eikhoibu superban kharaga hawai khara pijaduna Eikhoibu ok jokpogum thamba ase Eikhoi Arambai tingol gi lusing purel korongan ba khumanna hayeng lagliba megi tang ahum asi manipur gi oina manipur da thogliba lana sigi sahi ani phajilakpa gul iroina na mahangna wafam khara thamlakle hayeng asi mipum khudimangna singtha lepiduna yumthong khudingi thokpiduna laikidrba singda laimana amamamta oirabasu katpiduna ireibak iphrup ki damakta saruk yabiu apun migi lingjan manaba amukta urminasi haina arambai tingol gi lusing purel korongan ba khumanna thamlakle MLA kungo homdoi punduna leire kuntra subaga lengak siam na honagani maitai lining asi malem pumbuda sak takpa ngamlakani thajai haina MLA Rameshwar na phongdokre Manipur da miyam gi mihusing na semba anoba lengak ama athubu matamda lakhanaba wakhalon manaba MLA kungo homdoi punsinduna leire makha tana su khomjinnaba honari MLA kuntra hek subaga governor da serol pisinduna anoba lengak siam na honagani haina kairaugi MLA Laurembam Rameshwar na phongdokre wafam asi ngasi Imphal East ki wangkhai thambal khongda leiba maitai marup sanglen da pangthokhiba mitai marup ki marphu suba mapok komon gi ningsing thoramda athoiba mithunglen gi warol piraduna Rameshwar na phongdokhibani MLA Rameshwar na makha taraduna hai maitai phurup singi marakta amana amabu chingthanaba honaba waikhu gi culture lairakpa asina punsindaba honabada awaba leibana khudong sadaba amadi oire Isterasita President Rule gi mahutta miyamna pamba miyam gi mihunna semba lengak ama thamnaba haiduna akanba mongda honari apunba MLA yankhai gi mapan leiriba asigi manungda wakhal manaba MLA kuntra khak punsillaga Isterasita miyam gi mihunna semba lengak ama lehennaba honabiu haiduna India gi Prime Minister Narendra Modi amadi Home Minister Amit Shah da aiba sirol piduna khangan khiba laikhrei hawjiksu makhatana MLA taret ama supunsinnaba haiduna akanba mongda honari MLA kuntra hek subaga athubada Istirasida miyam gi lengak ama lahennaba Manipur gi governor da haijiragani athuba matamda thabak asi mai pakani haibagi asoba thajaba leire haina miyam da phongdokhi
Nakal amoromda maiti morumna matam kayadagi hauraga sanamahi lining asibu yokhannaba yamna kanna honariba asida apenba amadi nungaibu phongdoladuna MLA Rameshwarna makhatana hai maitai haiba phurup asi sahi kayagi puwari laijaraglaba masagi lining laison lol mayek amadi phazaraba sanna kanglon amadi lonsat laijarakpa phurup amani adubu phurup asigi miyoising asi punsinba ngamdaba eikhoigi phazaraba lining laison sanna lonsat asi malimgi thakta khanganba ngamdaba asi laibak thibani eikhoigi layoi khraba ahal laman akhang ahisingna thambiramba ariba lining laison sanna lonsat sing asi lol kayada ithoktuna malimgi miyamda khanganba matam oire haina MLA Rameshwarna makhatana phongdokhi